Pauchede Yampum Oivamur Oiva Kara update Taujari. Parliamentary Secretary Tarakanitoki case judgment reserve toukhre. Didi Tashin Takiber Petition dismissed toukhre. Taramatoi Suba Manipur Legislative Assembly Emily Tarakanitoi Parliamentary Secretary Hapkivaga Maridanana. High Court of Manipur Takiba judgment Amabo Singdra Manipur Legak Amusung MLA. Elsusin Drona Ogram Surgical Margamata Takiba Special Petition. Civil ki aroiba hearing asi pangto ki bagaloina judgment reserve toukhre. MLA Didi Thashina Election Commission of India ki matak thakiba petition civil case aduna dismissed toukhre. Ngasi Supreme Court of India ki courtroom number 5 the Justice L Nageswar Rao, Justice B.R. Gavai amasung Justice B.B. Nagartana ki Judge Home Saba Vance the hearing chataraba matung the Congress ki MLA Didi Thashina Manipur ki Governor Election Commission of India na pirakba. Wafam madu fangto kanada bathakiba writ petition adude Governor Election Commission ki office na do phangdo kravana kananingai oidre haiduna case adu dismiss tauke. Makadana court adu the Didi Thashina thakiba writ petition aduga punna kanakiba Manipur laigakna MLA o Surjay Kumar amsung ati ki mathakta thakiba special leave petition case civil amasung MLA Aisangtip Susindro na MLA o Surjay Kumar amasung atay ki mathakta thakiba special petition civil ki case ngi aroiba hearing asi pangthokiba loinana judgment reserve tawraga thamkibani haire. Atopa pau amadana Nagaland gi mihad janing doba phongdoktuna Manipur da wakat mifam phangkre. Mi panga tahaga notice sakhutna ba khonai habi yaroi kokome. Sahi kaya ki mamang dagi India ki awang nopo state sing asida Armed Forces Special Power ek ki makada Indian Army na misam biyang panghata hatuna layraga laynga kasina. Awang nopo sakhut hanaba honari hariba asi yaba ngamloy aina. Coordinating Committee on Manipur Integrity Kokomugi Convener Longjam Pradana Fangdokre. Thazigi Marida Indian Army ki kunmatoi suba pera commando. Unit na Nagaland ki Mon Desert ki manung chanalaiba outing village tamisam tara mga nokmena kaptuna hatkiba ki thong adobo. Janing da bafangdoktuna amadi awang nopuk lamdam asdagi afaspa 1958 mafung phana lauthokina ba demand tawraduna ngasi kokomina. Sinduna kaisampat lemazam laikai community hold phangkibu bakan mi phangga mari lainana phangdokibani. Pamising da wangang laduna Harry Kon ki president wariba ratana makhatana hai sahi kya ki mamang dagi awang nopuk lamdam masida tamthiraba Iagasi salai duna thamba maram na iagasi makada lanmi amade. Security forcing the ayan bamatik may pisin dun misam miyam da miyat kiamarum chathaduna lagle. Lalho balaksin na bagi mingda salai ki iagasi ki safu sing lamdam asigi miyam na sahi kya ki mamang dagi mayuk na duna lairibani asunda. Lesang sin na chathaduna lakiba miyot minay sing atagi makatarak ba wena tha asigi. Mari girong tirumpung mari rom taba matamda Nagaland ki Mon district ki manung chanalaiba outing village area da koila beglo pamisam kya bo. Naway na kapto na hatkiba amadi thong aduba janing daba phongdok loba khonja kya bus naway kapsin to na hatkiba amadi kya aman asok apan nahan kiba thodo wasi yamna lebak thibani. Indian Army ki tamthiraba lizard aduna laikidraba Naga isin inaw sing adu ki mafam de ikai khumla bot pa makhoi gi mung manung na thengthoriba awaba da saruk yaba thodo wasi gamari lainana awang no pokisi SO amadi miyam hopna sangsilibi ho asida saruk yaba oina amadi lamdam asidagi afaspa mafung phana lauthok anana bagi demand tawraduna kasi ki wakat mi phamasi chathabane. Europe tagi Assam da thonglakiba manga positive oire. Europe amadi Saudi Arabia dagi Assam da thonglakiba mi manga haukiba pung kunmari asigi manungda COVID-19 positive oiba thengnare haina agency dagi phangba pau amana haire. Assam State Health Department ki senior official amana agency asida hai. Now no positive oiba thengnare mi manga asigi manungda mi mari de tha asigi tarukta silchar airport da thonglakibane loinana atoba mi aduna tha asigi taret ki Namidang da Guwahati airport ta thonglakibane. Makoi example singa du genomes sequencing gi dama Kolkata gi laboratory ta thakhe. Makoi mangama COVID positive orbasu layong amata uthokta ba thengnai adomoinamak lenga ki akhanaba quarantine center sing ta thamle. Selcer da thonglakiba mi adu Finland masa ama madi Barak Valley ta leipa Karungas district ta ki homne. Makoi marimak Saudi Arabia da gi lakpa ngaktani makoi gi RT-PCR ki report lakpa matamda Makoi mayum da leram ki hausi makoi ahum Selcer Medical College Hospital da leire loinana atopa mi aduna Karungas Government Civil Hospital da leire Makoi ganak naramba singi Kongol liduna contractoring tawkre atoba lebak phapadagi makoi ganak naramba mi amada positive hoiba thengnadre Guwahati airport thonglakiba mi adu UK dagi November thada lakpane UK dagi Amritsar da thonglaraba tungda
Patana Paupa Laga Patanadagi about flight to Guwahati Faula Kebane. Masaki say Kuntra Marirum Surapi PSC Housing Guwahati, Medical College Hospital the lady. Hostel Lasiki Superintendent Avisit Sarmana Fondor Pagimatuk in the PSC, Housing Observation the Tamle, Mark Amritsar the Tunglaba Matam the COVID test over the negative boy Technake. Housing Sumpasa the Layong Amato Tok de Hire. Tongal the bomb Tamlamle. Lakaduribo Manipu Legislative Assembly Mikal da Kairau Assembly Constituency the Mira Point of Song Targliba Alas Nasiruddin Khan allies. Boboy Sahinifu Apupalakidraba Alaudin Khan ge Kyangway Muslim Aulaka de Leva Jonge. Get the second doubles in the hand granite Amatamjalam le. Bawosina Bomadungasi Ayupung Marirum Tapamatamda, Ipumarung Musin at Tangara Kivane. Bomb Lerambaki Pawadu Ilbung Police Station, the Pibadagi Police Station team Ama. Bomb disposal Scott Kopuna the Lactona Bombado. Ayupung tarik rom taba matam da lokthok laga ayupung ni pan rom taba matam da kairau makting da aso engam yautna phakan khre aire bomadu boboi nanglak liba general election 2022 asida bolle payaroi ngasigi asina hanba warning ni mathangti lemna tharoi handakna aroi bani haini iba che amada nanlaga thamlambani aire thawduk aduga mari leina mai ki atom dagi yamna janik taba fongduk tana boboi gi junggi keta wakat mifam chathakre aire ADC bill miyam na jafam thokte amifko Manipur da parallel lengak ani lehen yaba laigadaba ADC bill miyam na jafam thokte han All Manipur Youth Protection Committee amifko na phongtorage Lobasigi Vice President M Asahiba luang na thador pa zero mana ai lamdam masada ningsing bathok tring hi matam dagi leraklaba hawrak besit inaw singkim brakda Kanagumba Karana Kaido Kaijin politics Tautana House the Tenkang Kia the Manipur asi Maseta na Kanada Panak Tana Honarakpa Nasiso Lebre Kanagi Tawansin Karikaram Aron Buwakalonda Kanana Honatuna Kanana Honatulakle Nasida Karampa Isu Sagatuna Manipur Lagaki Masi and Long Nabo Honare Hainasung Asik Miron Ubapangle Pikraba Kuzil Mamai Mokbakba Iram Damasid Sinina Weba Purupsing Kaido Kaijin Tawadaba ADC Bill Sananaba Honakadoribano Abasing Asim Yam Hangle Puari ke hukurba tangka kya de yak nabara landarak ba loy chancellor pa matam da kanana iramdam asi bunga khibage kanana so thoda lodona thengna khibage thawai kat khibage habase koi punamang ne engsin minase yuming hol kan badi jawning kidaba masin manaw ingkol hena badadi jawning ba yak nabagi khaido khaijin charu langda yawri basing ekoi munna khangminase haujik tampak lamdamni hariba chada taruk lom oiba mafam asta furuk ko de mana khunda minare Mihan mitop sing chu leptana khundarak le faruk kanglu khutima ki miwi singna lining ba lam leiba joning ba jon ba yare adobo tampak ta leiba general category ki miwi singna singda khundaba amasung lam leiba yada ba dan natana singmi singda leikraba tampak lam phawba leiba yande fiba masi phawba ekhoni I gi marini isil inauni khandok tana noksina chan nongsiba chanbi ba miang hiangduna lagle Amarumda tabak lobagi kota reservation atay kana bihiram kaya mukta lengang na simi sing da kana ba vire masdai ko no mata fatana khalu ba leite punmak phangba ya ba phangje janu tawadabu masin na hawai bagi apun ba kholaw lauduna lakliba apun ba gi missing gi oini yenglo rabade minority tarba ikona sauning libasi manipur bo maseta na kai ga da tabak thorum thausilamade lega gani leina ka da bamong asine India lenga parliament pass dokiba northeastern areas Reorganization Act 1971 ke section 20 close to the Manipur Assembly ke seat allocation asi general kinadi fu schedule caste ki ama amasung schedule tribe ki taraga mapanne adobo hausi tampa ki seat amadi mangliba seat asi kadai dina amasung kanana lauri aiba khangi adobo ikhoina ngasi bhawba kari mata haide asingba kaya asi leina Manipur da parallel lenga chief secretary ani leikadaba aronba agenda yauba ADC ki issue asida karisu khangjadaba Singmi isin inaw kaya bo humdana puri abadi lana lamjangle masimak wakal khantaba watpagi matawni haibada haiman pathokloi Manipur na masam arumdom lepsaram matamda assembly da pass dokibe ek Manipur constitution ek ki chapter 9 ki section 41 dagi 43 fawda judiciary amasung executive tongan na masa khaina thambirame Manipur state court act 1947 da judiciary tawgadaba mathawsing mayek sena iduna thamle Masimak India ki Parliament 1955 ta masa kaina wahi amata samdoktana repeal tawirame adobo ngasi ma hingli han lawriba Manipur Constitution Act 1947 asigi section 2 amasung 38 Manipur ki singi lam amasung singi isil inauk sing karamna regulation tawgani habase Manipur State Hill Administration Regulation 1947 ta mek singna yawre
Mamang taktagi aran ba kiyar leiragriba asi sumdoktriba phawba ADC bilgumba lengak ani sonbi yaba thong thosil amtanga si biamda yafam thokte ana su cherolotun makatara phangdorakle makatarakba atopa paw amadana Krasna hingauba group captain Barun Singh Bengaluru da purakre Laibak asigi ahanba Chief of Defence Staff General Bipin Rawat amasung atopa taragani thoi sikiba helicopter crash aduda amata ngairaba hingauba group captain Barun Singh phibam lori amasung plane na Bengaluru da purakre Wellington the military hostel amadagi group captain Barun Singh bo ambulance na Sulur Air Base the puraki amsung Air Base adudagi Mark plane na Bengaluru the purakre Mark Bengaluru ki command hostel la layangane Defense Minister Rajnath Singh na group captain adu life support lairi amasung bhakbo kanna bahona ba yaba punama khona gani anangasi ayo parliament phangdokre maki apok Colonel KP Singh retire bhakbo Bengaluru the purakna ba phangdoki Mark Bengaluru the purakre ayak Wellington the thunglari aina Colonel Singh world paloduna piti aina aige Mark fibam luri adu bambikup asida laitana lairi aina officers in aire Crash ki thawdok atu the masada maina sathi na sakpadagi aruba fibam the lairiba group captain Barun Singh ge manaunupa adusu navy the lieutenant commander amane apokpa mapa Colonel KP Singh amasung apokpi mama Uma Singh navy the lieutenant commander oiba masanupa aton ba Tanu Singh ki Mumbai the laiba yumda Lighting the crash adogi power to funky bane. Colonel Singh Jumlo Naba Lieutenant Colonel Isan are return PTI the Fondo Pada. Maki Masano for fighter Amarim Sung Sweden Lagani and Mangamang the Hike. Air Force officer Aduna Hokiba Sahida, Sorti Amagimanunda, Maki aircraft of the Kotong Tiba Amatola Pavada, Ningtizana Parapagi Magitona for Adugitam, August the Saurjisakra Funkre. Miyoi taraga mathoit nongmena kapa amasung may taraga hat kibagi tamak Myanmar lalmising pamaral secret report. Mafamatu da laiba miyoi sing amasung media report singin batungina irang na sahat laba Myanmar gi may tang balamdam amagi kun amagi manungda miyoi taraga mathoiba kwesilaga nongmena kapiba amasung makoibo. May taraga hat kibagi tamak Myanmar lalmising pamaral secret. February amagi military ku amagi matung daki military lenga ki mayuk ta laiba sing likhat pa. Malaysia singa Security Force singa ki marakta akan ba kuthona ki mafam am oiriba sagaying dat leiba khungang amada maina kathok laba haksang ki saruk singa du phangki aina mai thakeba matamatu da miyu khar de hingdi ai keba miyu singa du na aike sakthek laba haksang singa du utpa video footage adu social media da sandokla ki amasung madugi saktam sing adu Myanmar now cover news portal adu yauna media kharan phone ke miyu taraga mathoi adu karmna si ki haibagi matang da leiba wafam sing na thagana Footage adugi asumsum da adu paugi agency Reuters na man tamna chummi ada kang bangamde. Mafam adugi matang da hangnava telephone tawbada Myanmar juntagi wangang luna pau kumpirkede. Aroibe da content sing asigi mar oiba pau khara asiba pau damjariba. Manipa local news YouTube channel amadi Facebook page asidagi yengmiri popuna mapothaga jari. Channel asan adom da kanarabadi subscribe tobi tribesna subscribe tobi rumaloinana like and share tobi sukawi garupna pau amukhana taga jari.